ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯗꯕꯒꯤ ꯃꯔꯤ ꯃꯆꯥꯁꯨ ꯑꯣꯏꯕꯒꯤ ꯃꯌꯥꯝꯅ ꯐꯤ ꯊꯣꯡꯗꯅ ꯎꯈꯤꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯣꯗꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯕꯤꯈꯤꯕꯅꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯖꯤꯇ꯭ꯔꯥꯅ ꯊꯥꯗꯣꯔꯛꯄ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯁꯨꯖꯤꯇ꯭ꯔꯥꯅ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯃꯍꯤ ꯃꯅꯥꯏ ꯊꯛꯂꯒ ꯇꯧꯔꯛꯄꯗ ꯇꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯖꯦꯄꯤꯂꯤꯅꯥ ꯑꯣꯏꯔꯝꯕ ꯋꯥꯅꯤ ꯑꯗꯣ ꯖꯦꯄꯤꯂꯤꯅꯥ ꯃꯁꯥꯃꯛꯇꯣ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯁꯥꯃꯛꯄꯨꯗꯤ ꯂꯤꯠꯆꯩ ꯍꯥꯏꯅꯁꯨ ꯍꯥꯏꯖꯩ ꯑꯗꯣ ꯇꯨꯝꯕꯗ ꯁꯦꯐꯇꯤ ꯑꯣꯏꯅꯕ ꯂꯤꯠꯅꯕ ꯐꯨꯔꯤꯠꯅꯤ ꯍꯥꯏ ꯅꯨꯄꯤꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯍꯩ ꯖꯦꯄꯤꯂꯤꯅꯥꯅ ꯋꯥꯍꯩ ꯈꯔ ꯊꯝꯖꯕꯀꯣ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯍꯥꯟꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯥ ꯈꯪꯖꯗꯦ ꯃꯁꯥꯃꯛ ꯈꯪꯖꯗꯦ ꯑꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯆꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯑꯩ ꯃꯌꯥꯝꯗ ꯈꯔ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯖꯦꯄꯦꯂꯤꯅꯥ ꯃꯌꯥꯡꯂꯝꯕꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯊꯝꯅꯤꯡꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯖꯔꯛꯄꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯕꯨ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯕꯨ ꯅꯨꯡꯁꯤꯖꯗꯅ ꯃꯁꯤꯗ ꯀꯦꯔꯤꯌꯔ ꯁꯦꯝꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯁꯃꯥꯖꯀꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯖꯔꯛꯇ꯭ꯔꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯈꯟꯖꯗꯦ ꯑꯩ ꯏꯁꯥ ꯈꯪꯗꯅ ꯑꯩ ꯏꯁꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯗꯅ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯥꯎꯈꯤꯕ ꯂꯥꯏꯐ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯑꯗꯨꯁꯨ ꯎꯕꯝꯁꯨ ꯊꯣꯛꯏ ꯃꯁꯤꯅ ꯁꯣꯁꯥꯏꯇꯤꯗ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯔꯩꯆꯥ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯖꯔꯅꯤ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯔꯦꯗꯤ ꯇꯧꯔꯒ ꯑꯩ ꯇꯨꯝꯃꯒ ꯂꯩꯖꯕꯅꯤ तसेंगना आई लाइफ अदुदि यावरकनी हाइबदि आई तसेंगना खंगबा ngamde अदुबु लाइफ अदुना मरम ओइरगा ngасidi mayamna aibu ijat yaudaba ama oina ubire तसेंगना आई मैतै नुपीनी हाइबसिदि आई काउजदे मसिनासु आइगी इजतता यामना सोकबा अमासु ओइरे तसेंगना आई कै हाइजुनसु खंगदे वांगांग बसु हाइजदे आइगिसु इमुंग मनुंग इमा इपा इचे इचल इबुंग इपा सुना लेरगा मोइगी मीडिया मखादा ngasi फावबा काइदा सोइखिगदगे हाइदुना मोइना इबु सेनरगा लाक्पिबनी वीडियो से नहानदगी आई नमगेनसु खंजरकपनी मयांगी मफमदा सेंगोक्जगेनसु खंजरकपनी अदुबु आई बचेरोल मयाम अमा थोलकपदगी तसेंगना आई इसादा ट्रोमा अमा लेरगा आई कइदौतुनो हाइबसे तसेंगना सुखंग खंगद्रे अदुबु मयामना लान उबिरिबदु उबिदनबा हाइदुना आईगी साइडदगी थमोय सेंगना आई क्लेरिफिकेशन असे थमजबनी अदुगा मयामना लाइफ अदुदा याउरिबा अदु नुपा ओइना उबिरिबदु महाक्सु आईगी इमानबिनी नुपागी मऊ मानजबनी महाक नुपा नते आईगा लुना तिनरकपा इमानबिनी अखोय इसा इसागी प्रोफेशन दगी मतम खरा खजि खाइदोगा वेकेशन असे अखोय अहुम खतंग इमा इपा इमुंग मनुंगी अयाबा याउरगा चचबनी तसेंगना सुमाइना थोकनी हाइबदुदि आई खंगबा ngamde थाजबसु ngamde इसा खंगना याउखिबा लाइफ अदुगी स्क्रीन रिकॉर्ड अदु इबुंग इपॉय रेचासिंगना स्क्रीन रिकॉर्ड लौबिरगा वायरल ओइहनबिबसे तसेंगना नचल एहाकी ओइनदि यामना लाइबक थीबा अमा ओइ हना खंजै तसेंगना आइंगोना थोइबासी अदु मदुंगी इमुंग मनुंग इचे इचलसिंगी मफमदा थोक्तबो ओइसनु अइना फंगलिबा अवाबा असे कनागुंबा अमागी मफमदा
ꯐꯪꯉꯣꯏ ꯍꯥꯏꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯁꯦꯡꯅ ꯑꯩ ꯁꯨꯁꯥꯏꯗꯦꯜ ꯊꯣꯠꯁ ꯃꯌꯥꯝ ꯑꯃꯁꯨ ꯐꯥꯎꯔꯛꯄ ꯌꯥꯎꯋꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯨꯝꯃꯒ ꯂꯩꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯗꯕꯒꯤ ꯐꯤ ꯊꯣꯡꯗꯅ ꯂꯩꯕ ꯃꯥꯟꯕ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨ ꯐꯨꯔꯤꯠꯁꯨ ꯂꯤꯠꯆꯩ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯈꯪꯉꯝꯒꯅꯤ ꯅꯥꯏꯠ ꯒꯥꯎꯟꯅꯤ ꯐꯨꯔꯤꯠ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯗꯕꯒꯤ ꯃꯔꯤ ꯃꯆꯥꯁꯨ ꯑꯣꯏꯕꯒꯤ ꯃꯌꯥꯝꯅ ꯐꯤ ꯊꯣꯡꯗꯅ ꯎꯈꯤꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯣꯗꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯕꯤꯈꯤꯕꯅꯤ ꯇꯁꯦꯡꯅ ꯑꯩ ꯇꯨꯝꯃꯝꯗꯥꯏꯒꯤ ꯑꯩꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯌꯥꯕ ꯗ꯭ꯔꯦꯁ ꯑꯃ ꯍꯣꯡꯗꯣꯛꯆꯔꯒ ꯑꯩ ꯇꯁꯦꯡꯅ ꯇꯨꯝꯃꯒ ꯂꯩꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕꯁꯤꯡꯗꯨ ꯎꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯒꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯆꯜꯒꯤ ꯏꯖꯠ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯀꯛꯄꯤꯌꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯁꯨ ꯊꯣꯛꯍꯟꯗꯅꯕ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯒ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯈꯪꯖꯗꯕ ꯅꯆꯜꯅꯤ ꯅꯆꯦꯅꯤ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯃꯅ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯏꯇꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯖꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯥꯎꯁꯇꯣ ꯌꯦꯡꯕꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯩ ꯃꯃꯥꯏ ꯃꯛꯄꯗꯨꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗꯤ ꯑꯩꯅ ꯌꯦꯡꯍꯟꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯦꯗꯨꯒꯤ ꯏꯖꯠꯇꯣ ꯉꯥꯛꯅ ꯑꯩꯅ ꯃꯃꯥꯏꯗꯣ ꯌꯦꯡꯍꯟꯖꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯒꯨꯝꯕ ꯕ꯭ꯂꯥꯎꯁꯁꯦ ꯂꯤꯠꯄꯗ ꯃꯌꯥꯝꯅ ꯈꯟꯒꯅꯤ ꯃꯩꯇꯩꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯀꯣ ꯑꯗꯨꯗꯨꯅ ꯌꯦꯡꯉꯣ ꯏꯇꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯥꯎꯁꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯏꯇꯥ ꯅꯪꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯥꯎꯁꯁꯤꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯟꯊꯔꯒ ꯂꯤꯠꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯅ ꯕ꯭ꯂꯥꯎꯁ ꯇꯨꯕꯤꯔꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡꯗꯁꯨ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯅ ꯕ꯭ꯂꯥꯎꯁ ꯑꯀꯣꯠꯄ ꯇꯨꯕꯤꯌꯨ ꯍꯥꯏꯁꯨ ꯈꯤꯇꯪ ꯈꯟꯊꯔꯒ ꯌꯦꯡꯂꯒ ꯀꯣꯜꯂꯒ ꯇꯨꯕꯤꯌꯨ ꯑꯁꯤ ꯌꯦꯡꯕꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯗꯦ ꯍꯥꯏꯖꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯁꯛꯁꯤꯗꯤ ꯑꯩꯅ ꯌꯦꯡꯍꯟꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯦꯒꯤ ꯏꯖꯠꯁꯦ ꯌꯦꯡꯂꯒ ꯑꯩꯅ ꯃꯁꯛꯇꯤ ꯎꯍꯟꯖꯗ꯭ꯔꯦ ꯑꯁꯤꯅꯤꯗ ꯃꯌꯥꯝ